Manipur University के Department of Law अमदी Center for Human Rights and Duties Education नसिंदुना ngasi Manipur University के Department of Law da International Human Rights Day celebration थरम पांगथोखरै। Human Rights Defender Manipur HRDM नसिंदुना ngasi New Chakonda laiba Committee of Civil Societies Kanglaipak CCS की office da International Human Rights Day की थरम पांगथोखरै। Kakching District Fauduna Cheliba Sekmai Turel Luna na thamnabagi pandamda Turel asigi mapanda khundariba miyamga punna wakhal taminabagi pauzel piba amade Turel mari lasida tariba plastic ki polam sing amade Fatahaudi Singh sengdokpagi drive ama ngasi District Administration Kakching na Kakching Municipal Council JNGVO Kakching AKSU Kakching amade KKCL ga punna khusamna duna senduna pangthokrai Hingbada nomagi changdraba yadraba polam sing atiyapak na wangkhalakpana nomagi suraga nomlaga chajaba lairaba praja singdi kokta khudhapnaba yaure COVID-19 ya sugwaraba matam asida karwarwala singna chana thaknaba polam sing yoningma mamalda pangyamda yole government ase karwarwala singgi makhada thabak tawrabra haina United Front Manipur gi chairman Sapam Samngong na puning chiksilakle Malem Yatai Mafam Singda Pangthuk Nabugum Chahi Asidasu Students Union Royal Academy of Law Inam Nasinduna Recover Better Stand Up for Human Rights Haibathimda Observance of International Human Rights Day Thoram RAL College ki conference hall Nasi Pangthukrai Manipur International Textile Expo Manitex Lisingani Kun Pangthukrai Fisabi Lisingani Chaniyan Kaida Fisako Nianthokrai State asi ing tapal lamdamam hoina sakhanglakpada kapami yaunare haina Chief Minister Nongthom Biren Fongdokrai Wafam asing asi Directorate of Handloom and Textiles na sinduna Nelakothi da leiba Arvan Hatta Chahi asige Manitex hawdokpa thorobda Fongdokhibane Famung Chama Fauba Legadoba Ahum Suba dedicated COVID block ama ngasi Jenims da Chief Minister N Biren Hangdokrai Hausi COVID ki oiba choba land fama mayoknari masi ai khoi puna thingna minasi lainga ki amata ngaire ba hospital ama oiba Jenims asi yamna motmalle hospital asi hospital manhansi haina Jenims ki president oiba Chief Minister N Biren Fongdokrai Uyanle haiba pau fangbadagi yengsinba chaluba forest ki staff singda nongmai kaptuna ki hen thangan ba pokhalakpagi mayokta ngasi forest staff singa wakan mi fam chathagrai Kairang and Komido Sports Association Kaksada Kairang Mamang Lekai Nasagularoi Mari Lainaba Singna Kakabu Mutapiro Haina Kairang Mamang Lekai Development Committee Ge General Secretary Kori Mayum Ningthem Nakpaumi Singona Bama Fongdokrai Ngasi December ki tara Assam ki Hozai District ki Manungchanna Gauranaga Sanskrit Veda Vidyada Assam Manipuri Saitya Parisar Hozai District ki Makhada Manipuri da Handokpa Srimad Bhagavad Gita amasong Assam Saitya Savagi Makhada Children Literature Book Mahakavi Kalidas Koba Assamese Lon Handokpa Lairik ani Fongkrai Lamdamasi ki ahanba Nupi Mixed Martial Arts Fighter Jojo Raskumari Okpaki Thawamama Nasi Malom Tulihal Makha Imphal West Laiba Brilliant School da Pangthokrai Thoramadu the Guardian Group amade Jojo Support Group ka Tarahumdoi Suba Dogra Battalion ka khusamnaduna singbani